haujibo puthoi puthoktabase masidi karigumba ma atamnana tasena harabada suda leibasing yesisu India government pesa piraga tawuni moina piraga thamiba kambujina sina but sanabani tasena hada manipur irang tholi base kuki ye MLA tara amadi minister yaiba makhojina siso makhojina sigi matakta hana tasembade makhoida FIR lokhalaga buktobom thokne je ai tasena hani mama pigiragadi simajung piu haira kani gaina alternative aranma ngata da sum base optional asum basakani dudi yaroi aduna tasena siju pige jan gi nato ngata ne je khalaga tabak to holjini thorom je pangtok tadana leiringai marak sida akhoi sahi fazale memorandum pigi bisena hard excellency unabadasu mahana khudakta phone tawdana akhoi security advisor adagi de akhoi Rajib Singba loinu unanda moina tang kun mari boki manunda pigani na tajaba piraga jo mado tasena numituda interview lo buju tasena du thajaba ya bra hanguduma aduma akhoi da lakna boina thoki aduna thoki baduma tasema su oire aduga tasena harabada handaki Supreme Court ki kana tobo matam dasu handaki hogiba bye bye nimita 2023 ki bye bye nimita akhoi charge thagle na CBI na haraga jo ngasi bokte action lokate tasena harabada mobile phone ki kam chokhalage habase akhoi university ki oza akhoi muslim ki oza ma leitaw matam da ma ka wari sana ma khopal loina ma khangi banga tani adu asam chokhalaba India je karamba rengta lerage do mayamna khangabani sibo ta haujibo puthoina puthoktabase masidi karigumba ma atamnana tasena harabada suda leibasing yesisu India government pesa piraga tawuni moina piraga thamiba kambujina sina but sanabani tasena hada manipur irang tholi base kuki ye MLA tara amadi minister yaiba makhojina siso makhojina sigi matakta hana tasembade makhoida FIR lokhalaga buktobom thokne je ai tasena hani Manipur gi akhoi lengak sidana taba bhar ki jina taba mafam atopa amada wakatfam leiragadi suggestion pibiyo makhoi gi matakta book tawdabagi maram lebra base mayam nangbiyo aduga tasena habada akhoi da ngasi bokta tobam khangdana akhoi maning handana akhoi gi minungsi amata yawdaba tasena habada huju oiriba film mase kananu uhenbano habase lengak pairi basing singasu yamna tasena kumna khanabiraga laiba huju sathariba parliament mifam amadi lakadoriba assembly mifam asida angang anisi kitana tana akhoi punamaki asopan nangriba awana tariba punama asingje hena phagat pamawda pukhapiramnaba nainabiraga ngasibukta samamna leiraba satra mayam amadi lebang miyamna taliba mafam khandana leiriba aigi isadana tana mafam khandana leiriba punamaki busu yauna tasena haibada masina mama pigiragadi simajung piu haira kani gaina alternative aranma ngata da sum base optional asum basakani dudi yaroi aduna tasena siju pige jan gi nato ngata ne je khalaga tabak to holjini aduga leiriba isasidi mayam gi oigrabani haibani na aina aigine na amu konsulubagi matamdo natre sigi matang de am nungai jadabam lei aina aigi oina loksalaroi mayam da pigrabani haibda aina lawroi hayana sigi matang da mayam na lana khangiba matang amaju hogiba press conference ki da thoki na ngonda am nungai taba mayam chori tasena aigi oidraba pon mayam gi oigrabani na mayam na kadau sige na haibdo aduda idi adum lepsare aduga mayam na tausi sina phagani haibdo aduda mak tapiu aisu num tungjage na matang pirakpada address ta isima mirabai da haru matamda makhoi gi development amta leiti nai aduga tasena ha da moina development amta leiti hai je makhoi na security zone da sumaina legre hairaga suacha buni ga hairba adai kuldip na mogi suda hangbu matamda sujina makhoi gi jupirak ya mangi ga na hairba kuldip na suda hangba je umbrella na pulap occupy tawduna le bharat ki lanmi je kadai da sena logai je siamu bajide yamna kayani akhoi je kamaina treatment tawrage ga je budget sinasu num ta ya si madai tamjani